Cái cái lông làm gì ạ? Ôi à đây. Cái phải tới gì? Thabak cứ phải tới lâu giờ rồi, khi là cái làm sao ra đấy này. Cái lát cái, xin chốt cái, không cho là xin chốt đấy. Nên là cái nào nghe, một là một lại chủ yếu cái đấy, phải Thabak cái này phải là sao? Đúng là sẽ là một cái gì đó phải có mga tara thôi, phải pan giờ cái cái nào. Hello ma'am. Ma'am ngasi cái đó đấy, ngan đấy cái ma'am na give away otte have do ngasi di olage thabak khara chin bana maram ore kanda ma'am gi matam chana give away ai pi thok ngamdre adu ngasi di winner oiba kana no have do maming matha sum lok thok chara ge daga ai video sida confusion le khara di yaw ngani adu yam chumna perform pirakpa makoi khara gi maming ai lok thok chara ke adu ga draw da ai batang batang hapchaba hu chara ke nakanda leise ai gi loina bini ai sai adu ngasi di nampu da phare mi leite yang sih mà ta cái nào nó yang sih Lakshmi langon jam mahak sudro manung chali ko pack 44 ma kana tor ko yawan ma hapsan ba horage aduga mathang isi mu kana tau charake Napoleon kon thousand mahak sudro ki manung chali ko ma'am ai hapsan ba horage mathang aduga mathang jina jaksal laisram mahak sudro manung chale aduga laisam crazy mahak sudro ki manung chali aduga laingam naurem mahak sudro ki manung chali aduga Puspa Yumna mahak sudro ki manung chali leitra ba aduga mathang jina Pukramam Brojen Singh mahak sudro ki manung chali aduga mathang jina Abung Potsangbam mahak sudro ki manung chali ado draw se ot kaduriba member se nipan sui aduna aina khan gadoisina only first winner and the second winner khan gani ko ado ai se sida kano taw le ne moi nipan ama le ne nipan sida yang thu no je ha nga tani yang ande ya ya si blank si ma hapsan ba horage ko blank ama le ko blank ani su le ko siga blank ahum sure ko siga blank mari sure ko utak ko do sampai ngada tau siga blank manga sure ko siga blank taruk sure ko siga blank tariat sure ko aduga sisina give away gi winner duni ko ado aise ani rak thok ta nabi damakta akhoi gi blank taret hapre sisiga nipa ne ko mi nipa ni na ko ado sigi marak sidegi amaga ai kana tawrage sisina kai dawre second winner na tharage ba asi pen jim talam abdi ani rak handana ba si ani sigi manung sida si jan lokhale phare si han lokhale adu bu lokhali ba ni sigi manung sida sigi di aina give away winner na thai ba ko sina first prize ho lage aduga sigi second winner thabsina ma hana lokhale phare second winner dum ohela kyo habidi magi lucky do kanada leiki do yenga sebo ani ra khalaga di am sangane video je adu na seida second winner na thare thabiyo second winner na thang adu mai tawrage natraga di hoi rule budi khara thugai ramani adu bu ai gi rule da sumaina samjarage natraga di video se am sangane mayam jeng ma phawre bu adu ni mina si sisina first winner ohelage give away winner hai sina first prize ma ha lokhale phare nisu lokhale phare ma dum first winner oina khallage aduga second winner sina kedawra ani suba ma ha lokhale jum second ohelage aham lokhale jum ohelage kai gino ani raksatana ba tawro sigu dumaina ma'am
ꯑꯗꯨꯗꯤ ꯁꯤꯁꯦ ꯅꯪ ꯄꯥꯏꯔꯣ ꯁꯤꯁꯦ ꯃꯩ ꯄꯥꯏꯔꯛꯑꯒꯦ ꯑꯗ ꯅꯪꯉꯣꯟꯗ ꯄꯤꯊꯥꯏ ꯐ꯭ꯂꯥꯏꯠ ꯃꯣꯠ ꯊꯝꯃꯣ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯄꯨꯂꯞ ꯄꯤꯔꯛꯑꯒꯦ ꯅꯪ ꯁꯨꯝ ꯊꯥꯡꯀꯠꯂꯣ ꯁꯨꯝ ꯁꯨꯝ ꯎꯠꯂꯣ ꯁꯨꯝ ꯀꯣ ꯑꯗꯨꯗꯤ ꯃꯤ ꯃꯃꯤꯡ ꯀꯌꯥ ꯂꯧꯈꯠꯂꯛꯀꯗꯣ ꯌꯦꯡꯒꯅꯤꯅꯦ ꯃꯤ ꯃꯃꯤꯡ ꯀꯌꯥ ꯂꯧꯈꯠꯂꯛꯑꯒꯦ ꯑꯗꯩ ꯈꯔꯒꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯔꯦꯟꯗꯝꯗ ꯇꯧꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯀꯩꯝ ꯑꯟꯐꯤꯌꯔ ꯇꯧꯖꯔꯣꯏꯀꯣ ꯁꯦ ꯑꯗꯨꯗꯤ ꯂꯧꯈꯠꯂꯒꯦ ꯌꯥꯔꯦꯀꯣ ꯂꯧꯈꯠꯃꯤꯟꯅꯗꯣꯏꯅꯦ ꯑꯃ ꯑꯍꯥꯟꯕꯗ ꯑꯃ ꯄꯥꯏꯈꯠꯂꯦꯍꯦ ꯕ꯭ꯂꯦꯡ ꯄꯨꯁꯄꯥ ꯌꯨꯅꯥ ꯐꯥꯎꯗ꯭ꯔꯦ ꯃꯅꯥꯎꯄꯤꯅꯤꯀꯣ ꯐꯥꯎꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯁ꯭ꯋꯥꯏ ꯊꯝꯃꯣꯗꯣ ꯐꯥꯎꯗ꯭ꯔꯦ ꯌꯦꯡꯒꯦ ꯁꯤ ꯐꯥꯎꯗ꯭ꯔꯕꯅꯤꯀꯣ ꯑꯩ ꯂꯧꯈꯠꯂꯁꯤ ꯁꯤꯁꯨ ꯑꯣꯠꯈꯤꯒꯦ ꯑꯝꯇꯪ ꯂꯧꯈꯠꯂꯒꯦꯀꯣ ꯑꯅꯤ ꯄꯥꯏꯈꯠꯂꯛꯑꯦ ꯑꯃ ꯊꯝꯈ꯭ꯔꯦ ꯑꯩ ꯈꯔ ꯌꯦꯡꯗꯕꯤꯗꯀꯣ ꯂꯥꯡꯒꯣꯟꯖꯝ ꯅꯠꯇꯦ ꯂꯥꯏꯁ꯭ꯔꯝ ꯀ꯭ꯔꯦꯁꯤ ꯋꯤꯅꯔꯔꯣ ꯒꯤꯞ ꯑꯋꯦ ꯃꯥ ꯑꯗꯨꯝ ꯒꯤꯞ ꯑꯋꯦ ꯐꯥꯔꯁꯁꯨ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯗ꯭ꯔꯣꯗ ꯑꯗꯨꯝ ꯂꯧꯈꯠꯈ꯭ꯔꯦ ꯃꯥꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯁꯤꯅꯀꯣ ꯇꯥꯈ꯭ꯔꯦ ꯑꯗꯨ ꯇꯣꯉꯥꯟ ꯊꯝꯃꯣ ꯑꯐꯥꯎꯕꯁꯤꯀꯣ ꯗꯥꯎꯒꯝꯖꯥꯏ ꯀ꯭ꯔꯦꯁꯤ ꯁꯣꯔꯤ ꯂꯧꯈꯠꯂꯒꯦ ꯌꯥꯔꯕ ꯂꯧꯈꯠꯂꯦ ꯁꯤ ꯑꯕꯨꯡ ꯄꯣꯠꯁꯪꯕꯝ ꯕ꯭ꯂꯦꯡ ꯐꯥꯎꯗ꯭ꯔꯦ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯁꯤ ꯐꯥꯎꯗ꯭ꯔꯦ ꯑꯣꯜꯂꯒꯦ ꯂꯧꯈꯠꯂꯣ ꯑꯩꯁꯨ ꯂꯧꯈꯠꯂꯒꯦ ꯄꯨꯈ꯭ꯔꯝꯕꯝ ꯕ꯭ꯔꯣꯖꯦꯟ ꯁꯤꯡ ꯕ꯭ꯂꯦꯡ ꯐꯥꯎꯗ꯭ꯔꯦ ꯗꯥꯎ ꯌꯥꯗꯦ ꯑꯣꯠꯇ꯭ꯔꯤ ꯂꯧꯈꯠꯂꯒꯦ ꯌꯥꯔꯕ ꯅꯦꯄꯣꯂꯤꯌꯟ ꯀꯣꯟꯊꯧꯖꯝ ꯕ꯭ꯂꯦꯡ ꯗꯥꯎ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯃꯨꯛꯀꯁꯨ ꯑꯣꯜꯂꯣ ꯌꯥꯝꯃꯛꯇ꯭ꯔꯦ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ ꯂꯧꯈꯠꯂꯒꯦ ꯑꯩ ꯍꯥꯟꯅ ꯄꯥꯔꯛꯀꯦ ꯂꯛꯁꯃꯤ ꯂꯥꯡꯒꯣꯟꯖꯝ ꯕ꯭ꯂꯦꯡ ꯐꯥꯎꯗ꯭ꯔꯦ ꯂꯛꯁꯃꯤꯁꯨ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯝꯃꯅꯤꯅꯦ ꯂꯧꯈꯠꯂꯒꯦ ꯑꯃꯗꯤ ꯅꯄꯛꯑꯦꯗ ꯂꯩꯉꯝ ꯅꯥꯎꯔꯦꯝ ꯁꯦꯀꯦꯟ ꯋꯤꯅꯔ ꯂꯩꯉꯝꯗ ꯐꯥꯎꯈ꯭ꯔꯦ ꯁꯦꯀꯦꯟ ꯋꯤꯅꯔꯁꯤꯅꯀꯣ ꯑꯗꯨꯒ ꯐꯥꯔꯁꯇꯨꯅ ꯀꯅꯥꯅꯣ ꯂꯥꯏꯁ꯭ꯔꯝ ꯀ꯭ꯔꯦꯁꯤ ꯑꯗꯨꯒ ꯂꯩꯉꯝꯅ ꯁꯦꯀꯦꯟ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯂꯥꯁꯀꯤꯁꯤ ꯀꯅꯥꯅꯣ ꯑꯗꯨꯝ ꯂꯧꯈꯠꯄꯤꯔꯝꯃꯁꯦ ꯖꯦꯛꯁꯟꯂ ꯑꯁ ꯖꯦꯛꯁꯟ ꯅꯪ ꯗꯥꯎ ꯌꯥꯗꯦ ꯂꯥꯁꯅꯤꯀꯣ ꯂꯥꯁ ꯕꯔꯠ ꯋꯥꯟꯗ ꯐꯥꯎꯈꯤꯕꯅꯤ ꯅꯪ ꯈꯤꯇꯪꯗꯤ ꯈꯦꯠꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯐꯥꯎꯔꯤꯕꯁꯤꯡꯁꯦ ꯀꯃꯥꯏꯅ ꯀꯩ ꯍꯥꯏꯁꯤꯒꯦ ꯍꯌꯦꯡ ꯄꯨꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯖꯔꯝꯒꯦ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯌꯥꯅꯤ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯗꯤꯁꯄ꯭ꯂꯦꯗꯁꯨ ꯊꯣꯛꯍꯜꯂꯝꯒꯦ 8787878121 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯦ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯄꯥꯏꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯦꯁꯦꯖ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤ 5ꯗ ꯁꯤꯌꯔ ꯇꯧꯈꯤꯕꯒꯤ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯇꯣ ꯊꯥꯕꯤꯔꯛꯑꯣ ꯗꯦꯠꯁꯨ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯃꯗꯨꯗ ꯗꯦꯠ ꯑꯃꯨꯛ ꯁꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯒꯤవ్ ꯑꯋꯦꯗꯣ ꯔꯤꯖꯦꯛ ꯆꯠꯀꯅꯤꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯏꯟꯒꯗꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯊꯥꯖꯟꯕꯤꯔꯛꯑꯣ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯀ ꯂꯣꯏꯅꯅ ꯃꯤ 5ꯗ ꯁꯤꯌꯔ ꯇꯧꯈꯤꯕꯒꯤ ꯃꯁꯤ ꯗꯦꯠꯁꯨ ꯌꯥꯎꯅ ꯊꯥꯔꯛꯀꯗꯕꯅꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯇꯨꯗ ꯗꯦꯠ ꯁꯣꯏ ꯂꯩꯔꯝꯒꯅꯦꯕꯀꯣ ꯃꯗꯨꯗ ꯀꯩꯒꯨꯝꯕ ꯁꯣꯏꯔꯝꯕ ꯇꯥꯔꯕ ꯒꯤవ్ ꯑꯋꯦ ꯀꯦꯟꯁꯦꯜ ꯆꯠꯀꯅꯤ ꯔꯤꯖꯦꯛ ꯆꯠꯀꯅꯤ ꯄꯤꯔꯣꯏꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯐꯥꯔꯁ ꯋꯤꯅꯔꯁ ꯀ꯭ꯔꯦꯁꯤ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯒ ꯁꯦꯀꯦꯟ ꯋꯤꯅꯔꯅ ꯂꯩꯉꯝ ꯅꯥꯎꯔꯦꯝ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯂꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯏꯆꯤꯟ-ꯏꯅꯥꯎ ꯃꯌꯥꯝ ꯃꯊꯪꯒꯤ ꯒꯤవ్ ꯑꯋꯦꯗ ꯑꯃꯨꯛ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯇꯨꯡ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯈꯤꯇꯪ ꯑꯩꯒꯤ ꯀꯩꯅꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯀꯩ ꯍꯥꯏꯁꯤꯒꯦ ꯍꯥꯏꯅꯕꯤꯗ ꯂꯧꯔꯁꯤꯔꯥ ꯂꯧꯔꯁꯤ ꯃꯌꯥꯝ ꯌꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ ꯃꯈꯣꯏ ꯃꯔꯤꯁꯤꯅ ꯕꯦꯛꯁꯦ 44 ꯑꯣꯏꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏ ꯃꯌꯥꯝꯅ 42 ꯍꯥꯏꯔꯛꯄꯗꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛꯇꯣ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕꯅꯤꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯟꯅ ꯊꯥꯡꯖꯤꯟꯈꯤꯕꯒꯤ
ꯄꯣꯠꯇꯨꯗꯤ ꯑꯩ ꯀꯦꯃꯦꯔꯥꯗꯅ ꯃꯍꯧꯗꯕꯅꯤ ꯍꯥꯟꯅ ꯊꯥꯡꯖꯤꯟꯈꯤꯕ ꯍꯥꯏꯕꯗꯤ ꯀꯦꯃꯦꯔꯥꯗꯨꯅ ꯂꯧꯍꯧꯗꯕ ꯍꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯋꯥꯈꯜ ꯂꯥꯟꯅ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯃꯀꯣꯛꯇ ꯌꯥꯎꯔꯤꯕ ꯑꯅꯤꯗꯨꯒ ꯄꯥꯔꯒ ꯀꯥꯎꯟ ꯇꯧꯕ ꯃꯇꯝꯗ 44 ꯇꯥꯕꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯣꯏꯅ ꯑꯟꯁꯔꯁꯦ ꯁꯤꯅꯤꯅ ꯑꯩ ꯊꯝꯖꯔꯒ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯤꯗ ꯂꯧꯖꯒꯦ ꯃꯌꯥꯝ ꯆꯦꯅꯦꯜꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯊꯪ ꯃꯌꯥꯝ ꯂꯥꯛꯄꯗ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤꯁꯨ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯑꯩ ꯃꯊꯪ ꯍꯥꯞꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯍꯣꯖꯣꯛ ꯄꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯖꯔꯒ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯏꯅꯕꯤꯗ ꯂꯧꯖꯔꯤ ꯃꯌꯥꯝ